ꯐꯥꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯃꯈꯜ ꯀꯌꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥ ꯀꯌꯥꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯊꯦꯡꯅꯗꯨꯅ ꯑꯐꯕ ꯇꯤꯟꯖꯪ ꯀꯩꯖꯪꯗꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯅꯕ ꯍꯟꯕ ꯂꯩꯇꯅ ꯗ꯭ꯔꯒ ꯗ꯭ꯔꯥꯏꯕ ꯆꯪꯁꯤꯜꯂꯛꯄꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡꯒꯤ ꯕꯖꯥꯔ ꯃꯊꯛꯀꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯅꯝꯕꯔ 4 ꯀꯥꯞꯄ ꯅꯍꯥ ꯑꯃ ꯂꯨꯄꯥ 100 ꯔꯣꯝꯒꯤ ꯆꯥꯡ ꯑꯣꯏꯒꯗꯕ ꯅꯝꯕꯔ 4 ꯑꯃꯗꯤ ꯁꯤꯔꯤꯟꯖ ꯑꯃꯒ ꯀꯣꯟꯅꯅ ꯂꯝꯗꯤꯡ ꯑꯦꯗꯨꯀꯦꯇꯦꯗ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯋꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯗꯨꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯕꯖꯥꯔꯗ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯍꯥ ꯑꯣꯏꯕꯁꯤꯡꯗ ꯏꯟꯖꯦꯛꯁꯟ ꯀꯥꯞꯅꯕ ꯁꯤꯔꯤꯟꯖ ꯂꯩꯕ ꯂꯥꯛꯄꯗ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯂꯝꯗꯤꯡ ꯑꯦꯗꯨꯀꯦꯇꯦꯗ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯩꯋꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯁꯒꯨꯝꯕ ꯃꯤꯁꯤꯡꯁꯤ ꯈꯔ ꯐꯒꯠꯂꯒ ꯑꯦꯛꯁꯟ ꯂꯧꯈꯠꯄꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯐꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫